Lakhipuronline puthokchaba February gi tang 12 leibak pokpa numit ki Khomjinba Pao tabirase. Ahanbada maruoiba Pao. Tripura lengakna silangduna Agartalada malemgi mamalon numit jinglemna pangthokre. Malemgi mafam kayada pangthokna kibagum Barak Tampak ki mafam da sungarang International Mother Language Day tongan ma thorong kaya galoinana jinglemna pangthokna kre. COVID na maram oiraga jaithokduna lakhiba modutila thodoki hearing ngarang February gi tang 12 da pangthokre. Ipak Films Production Manipur na sinba anisuba International Short Film Festival lisinganiga kunithoi da Kasar Assam gi angauba upulna ahumsuba mana laurakre. Amasung Assam da miyoi kunipan gi masada COVID ki anuba case thengakre laichet asina ngarang miyoi ani sikre. Haujik mapungoiba Pao tabirase. Chahi khudingi pangthokpagum handaksu Tripura gi Agartalada Malemgi mamalon numit International Mother Language Day lisinganiga kunithoi pangthokre. Tripura lenga ki Education amasung ICA Department ka Bangladesh Assistant High Commission Agartala ga kusamnaraga ngarang February gi tang 12 da Agartala Rabindra Satabarse ki bhavan dagi ayuki khongchet prabhat pheri thoklakiba duda Manipuri gi maigi dagi Manipuri Sahitya Parishad Tripura amasung Bangla Kokborok Mok Chakma Sautali Halam na chingba mamalon ngangba miyoising amasung cultural activist eminent educationist Tribal Research Institute amadi school kayadagi oza amadi mahiroi singna sarukjaki. Khongchet aduda Education Minister Ratan Lal Nath amasung Bangladesh High Commissioner Arif Ahmad na chingba saknairba miyoi kaya sarukjaki. Matungda Agartala Rabindra Satabarse ki bhavanda mamalon gi damak Kriste kumja lising amaga chamapan yangthi nithoida thawaina pontha pikraba athoba singi maphamda shraddhanjali katki. Thoramaduda Education Minister Ratan Lal Nath, ICM Minister Sushanta Chaudhary, Bangladesh Assistant High Commissioner Tripura University gi hanagi BC Orunodoi Sahana chingba sarujaki haina Agartala dagi RK Tarunjit na paudam lakle. Assam Manipuri Sahitya Parishad na Parishad ki maru sanglen silchar International Mother Language Day pangthokre. Lupasigi President Ngangom Joy Kumar Singh na mifamapu oiduna pangthokiba thoramda Professor W Raghumani Singh, former Dean RNT School of Indian Languages and Cultural Studies, Assam University na athoiba mithung oibiki amadi Thokcham Bishwanath, member Manipuri Language Advisory Board Sahitya Academy New Delhi, IS Thingom Sahitya Bhushan Silchar, Tahir Sajabam Senior Manager Allahabad Bank Hailakandina ikai khumnajariba mithung oina sarukyaki. Thoramasida Assam Manipuri Sahitya Parishad ki Vice President K Shopon Singhana taram nokpagi warul pikhi. Professor KH Dhiren Singha General Secretary Assam Manipuri Sahitya Parishad na nungi oiba warul ki address pikhi. Loinana Barak Tampak ki saknairaba aiba Dr. Kunjalal Jenderbamna Meiteilonda changsilagliba lonyan gi matangda wafam kamaram thambiki. Thorom parengi sarukama oina Assam gi saknairaba aiba aibi kayana masana ijaba wareng saireng pathoki. Aroibada Dr. M Ninghaiba Singh Secretary Assam Manipuri Sahitya Parishad na thagatwa haipiduna thoromadu loisinki. Bhasha Suraksha Samiti na Silcharda miyamgi oiba khongchet amaga loinana International Mother Language Day pangthokre. Bhasha Suraksha Samiti na sinkiba thoromadu Ranger Kharida miyam pullaba matung Samiti asigi President Dr. Topodhir Bhattacharya numit asiga mari lenana wahudok pikhi. Jati khudingmaki mamalon gi adhikar pigadabani haiba kholaw lauraduna Gandhi Bhakta thunglabaga tungda miyoi kayana wakhalon phongdonglaki. Khongchet aduda Manipuri lon gi activist amadi TMC luchingba Dr. Maimon Santi Kumar na luchingba khutpu amasu sarukyaki. Khutpu aduda M Ajit, Mani Kumar Thokchom, Athokpam Niren na chingba miyoi singna sarukyaki. Bharat da mamalon ngangba miyoi kanglup chamaga kunmathoi lejarabasu leibak asida Manipuri lon yauna lon kunithoi khak Bharat Sangvidhan gi 9 suba schedule da chali. Adubo Assam da missing likpa kanglupni hairaduna Manipuri lon asibu associate official lon ama oina sakhang bidabada Dr. Maimom Santi Kumar na pendaba phongdoragli. Tang kunmathoi International Mother's Language Day haiduna malem sin mathungna palon tawnori. Adubu Manipuri language Maiti lon asigi tungi phibam na kari oigadoriba. UNESCO na 1999 da hairiba
नुमित असिबु एप्रूव तौबा मतमदुदा हाइगिबसी linguistic amadi cultural diversity bu sustainable society amagi damakta tangai phadana hingan bahai basini adubu manipuri hairiba loan asibu classical language oina ekoina taliba recognition pina bagi damakta taliba loan ase Assam sarkar na ngasi fawda associate official language amoina sakhang bida base ekogi laibak thibani Bangladesh ta 1952 da matam madugi mioi singna urdu loan bu namsin duna mai koida nampu shason tauduna official language na chalan magi mayokta hokiba lan adubu aikoina UNESCO na recognize tawraga February ki tang kunma thoi sibu international mother language day haiduna ngasi chu palan tawri 2000 da aikoina numit asi hodokna mathang paring naina aikoi palan tawba hokibani adubu Assam sida aikoi one of the 8 scheduled language 22 languages 8 scheduled da challe madugi manungda Manipuri su 8 scheduled da challaba loan amani adu population li haibagi mingda aikhoina dabi asi thamlubu matamda aikoi bu associate official language pirakta base laibak thibani Barak Upetaka Bongo Sahitya o Sanskriti Sammelan gi Silchar Sahar Anchalik Committee nasu Silchar Banga Bhavanda International Mother Language Day ngarang pangthokhi Thauramda Bengali Assamese Hindi amadi Manipuri yauna tongan tongan ba lon gi kabi kun manga na saruk yaduna saireng pathokhi Manipuri lon gi kabi ani Dr. Naurem Vidyasagar Sahitya Academy Awardee amadi KH Krishnammohan Singh Academy Juba Puruskar Awardee ani na saruk yakhi Lions Club of Lala na silangduna Lala Gandhi Bhavan dangarang International Mother Language Day kamari lenana numidasi tongan tongan ba thorom kaya galuna na pangthokhi thorom asida National Award of Examinations in Medical Sciences Super Specialty Porikhada Bharat Pumbagi oina ahum super rank phangkibi Dr. Nongthombam Bijeta Devi gi maphamda haraute amba phangdokhi numid asida tongan tongan ba lon gi oiba saireng saidinabagi thorom amasu pangthokhi Modhutila Thodoki Matangda Justice Demand Committee for Modhutila Rape Victim Haiba Committee asina leptana changsiliba khongjanga mari lenana matam kharani COVID ki laichana maram oiraduna chaithoktuna lakhiba Modhutila Rape Victim gi hearing ngarang February gi tang kunmathoi ningthaukaban mita ayat apan amata yauduna pangthokre hearing asida court ta World Mitei Council gi maigedagi Dr. KN Chan Nongin NGO gi maigedagi Khaidem Birendra Laisram Satyajit Amadi Pratima Devi Loinana Madhutila Maira Paibi Luptagi Bimula Devi Amasung Victim gi Mamana Chingba Laktuna Thoromasida Charugya Haina Justice Demand Committee for Madhutila Rape Victim gi Coordinator Mutum Gunadhona Phongdoragli Ipak Films Production Manipur na sinba Anisuba International Short Film Festival Lisinganiga Kunithoida Kasar Assam dagi Melay Production na puthokpa short film Angauba Upulna ahum suba mana laurakre loinana film asigi editor RK Mangalna best editor gi mana su laurakle hairi panbajai film asigi director amasung producer mathang sitna Mutum Krishnamani amasung Ratan Kumar Sarmani Haksel loisangi paumatungina Assamda haukiba pung kunmari da miyoi dising manga chamaga taramapanda changyeng chathabada miyoi kunnipan gi masada COVID-19 na naba thengnakre positive oibagi chang chada suino dasimik manga oiri laichara ngarang miyoi ani siki Manipur gi haksel loisang na thokpa paumatungina miyoi hombutara homdogi masada ngarang nauna COVID-19 positive oiba thengnakre positive oibagi chang chada mari dasimik taret ni laina asina ngarang Manipur da miyoi ama sikre Naba Parakpagi Chang Chada Marfutra Tred Dasamik Mapan Oiri Aroi Bada Maroi Bapau Amukhanna Tripura Lengak na Silang Duna Agartala da Malem gi Mamalo Numit Jinglem na Pangthokre Malem gi Mapam Kaya da Pangthok na Kibagum Barak Tampak ki Mapam da Sungarang International Mother Language Day tongan ma thorong kaya galunana jinglem na pangthok na kre COVID na maram oiraga jaithok na lakhiba Modhutila Thodoki hearing ngarang February gitang kunmathoi da pangthokre Ipak Films Production Manipur na sinba Anisuba International Short Film Festival lisinganiga kunithoi da Kasar Assam gi angauba upulna ahum suba mana laurakre amasung Assam da miyoi kunipan gi masada COVID ki anuba case thengnakre Laichet asina ngarang miyoi ani sikre
Lakhipur Online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare.